ꯑꯩꯈꯣꯏ ꯎꯜꯁꯥꯟꯒꯤ ꯃꯐꯝ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯒꯥꯟꯖꯣꯜ ꯀꯣꯠ ꯑꯅ ꯁꯤ ꯃꯐꯝꯁꯦ ꯃꯣꯏ ꯀꯣꯔꯤꯌꯥꯒꯤ ꯑꯍꯥꯟꯕ ꯁꯟꯔꯥꯏꯁ ꯊꯣꯛꯐꯝꯅꯦꯕꯀꯣ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯅꯦ ꯌꯦꯡꯉꯨꯔꯁꯤ ꯃꯌꯥꯝ ꯃꯊꯪ ꯀꯥꯞꯆꯔꯛꯑꯒꯦ ꯃꯌꯥꯝꯁꯤ ꯂꯩꯔꯛꯇꯣ ꯚ꯭ꯌꯨꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯈꯨꯐꯖꯁꯦ ꯈꯤꯇꯪꯗꯤ ꯏꯪꯉꯤ ꯅꯨꯡꯁꯤꯠ ꯑꯗꯨꯝ ꯈꯔ ꯁꯤꯠꯂꯤꯀꯣ ꯅꯤꯡꯊꯝꯊꯥꯗꯤ ꯐꯖꯅ ꯂꯣꯏꯗ꯭ꯔꯤ ꯁꯄ꯭ꯔꯤꯡ ꯍꯧꯕꯗꯤ ꯍꯧꯔꯁꯨ ꯑꯗꯣ ꯌꯥꯝꯗꯤ ꯐꯖꯔꯦ ꯃꯐꯝꯁꯦ ꯀꯨꯝꯃꯨꯔꯁꯤ ꯃꯈꯥꯗ ꯀꯩꯀꯩ ꯂꯩꯒꯦ ꯌꯦꯡꯉꯨꯔꯁꯤ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯀꯣ ꯁꯃꯨꯗ꯭ꯔꯒꯤ ꯚ꯭ꯌꯨꯁꯦ ꯁꯣꯝꯁꯦ ꯏꯁ ꯑꯣꯏꯗꯣꯏꯅꯤꯅ ꯁꯣꯝꯗ ꯁꯟꯔꯥꯏꯁꯇꯣ ꯁꯣꯝꯗ ꯊꯣꯛꯂꯛꯇꯣꯏꯅꯦꯕꯀꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯃꯇꯦꯛꯁꯦ ꯆꯠꯂꯨꯁꯤ ꯌꯦꯡꯉꯨꯁꯤ ꯀꯩꯀꯩ ꯂꯩꯒꯦꯅ 헛뜨거. ꯃꯌꯥꯝ ꯃꯤꯅꯤꯠ 50ꯃꯨꯛ ꯉꯥꯏꯔꯀꯥꯟꯗ ꯆꯥꯗꯣꯔꯦ ꯍꯧꯖꯤꯛ ꯇꯔꯥꯁꯨ ꯆꯤꯡꯖꯜꯂꯦ ꯍꯥꯎꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯃꯌꯥꯝ ꯁꯤ ꯑꯆꯥꯄꯣꯠꯇꯣ ꯂꯧꯔꯨꯔꯦ ꯁꯤ ꯍꯣꯠꯗꯣꯛ ꯀꯧꯋꯦꯕꯀꯣ ꯆꯥꯔꯒꯦ ꯍꯥꯎꯕ꯭ꯔ ꯌꯦꯡꯒꯦ ꯍꯥꯎꯋꯦ ꯇꯟ ꯑꯊꯨꯝꯕꯒꯨꯝꯕꯅꯦ ꯅꯠꯇꯣ ꯇꯟꯒꯤ ꯇꯥꯏꯞ ꯇꯧꯋꯦꯕꯀꯣ ꯊꯨꯝꯕ ꯃꯅꯨꯡꯗ ꯕꯗꯥꯝꯁꯨ ꯌꯥꯎꯋꯦꯕ ꯍꯥꯎꯋꯦ ꯑꯅꯤꯡꯕꯁꯨ ꯈꯔ ꯐꯔꯦ ꯁꯤ ꯄꯤꯔꯛꯄꯁꯦ ꯁꯤꯁꯦ ꯇꯧꯕ ꯔꯥꯖꯤꯗꯤ ꯌꯥꯔꯕ ꯑꯌꯥ ꯅꯝꯃꯝꯗ꯭ꯔꯦ ꯇꯣꯛꯑꯁꯦ ꯃꯌꯥꯝꯁꯤꯗ ꯄꯣꯁ ꯕꯣꯛꯁ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ ꯁꯤ ꯌꯦꯡꯉꯨ ꯎꯠꯂꯛꯀꯦ ꯁꯤ ꯂꯩꯔꯤꯁꯦ ꯈꯨꯃꯨꯒꯤ ꯃꯈꯥꯗ ꯌꯧꯗꯤ ꯌꯧꯔꯦ ꯀꯩꯀꯥ ꯍꯥꯏꯐꯦꯠ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝꯁꯤꯗ ꯄꯣꯁ ꯕꯣꯛꯁ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯁꯤ ꯉꯁꯥꯏꯒꯤ ꯃꯊꯛꯇꯩ ꯎꯔꯛꯄꯗꯨꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯅꯤꯡꯗꯨꯗ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯄꯣꯁ ꯕꯣꯛꯁ ꯑꯁꯦꯡꯕ ꯊꯥꯗꯕꯗꯤ ꯌꯥꯏꯀꯣ ꯁꯤꯗ ꯆꯪꯉꯒ ꯁꯤ ꯑꯆꯧꯕꯁꯤꯗꯤ ꯊꯥꯗꯕꯕꯨꯗꯤ ꯌꯥꯗꯕꯀꯣ ꯁꯤꯗꯤ ꯆꯥꯎꯃꯟꯕꯅꯤꯅ ꯑꯗꯣ ꯁꯤꯗ ꯊꯥꯗꯕꯗꯤ ꯌꯥꯏ ꯁꯤ ꯂꯩꯁꯤ ꯌꯥꯝ ꯆꯥꯎꯋꯦ ꯏꯁꯤꯡꯒꯤ ꯏꯄꯣꯝꯁꯤꯅ ꯀꯩꯅꯣꯗ ꯌꯩꯔꯤꯁꯦ ꯅꯨꯡꯕꯩꯁꯤꯗ ꯌꯥꯝ ꯐꯖꯕꯅꯤ ꯌꯦꯡꯕ ꯋꯥꯈꯜ ꯌꯥꯝ ꯏꯪꯕꯅꯤ ꯏꯁꯤꯡꯒꯤ ꯃꯈꯣꯟꯁꯤꯒꯀꯣ
ꯑꯉꯥꯡꯈꯩ ꯁꯥꯟꯅꯅꯕ ꯄꯥꯔꯛ ꯑꯃꯁꯨ ꯂꯩꯔꯦ ꯁꯤ ꯅꯥꯀꯟꯁꯤꯗꯀꯣ ꯆꯠꯂꯨꯁꯦ ꯁꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯁꯤ ꯁꯤꯗꯁꯨ ꯌꯥꯝ ꯂꯝꯄꯥꯛ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩ I love Ganjol-God ꯊꯥꯔ ꯃꯌꯥꯝ ꯉꯁꯥꯏ ꯀꯩꯅꯣꯗꯣ ꯌꯧꯁꯜꯂꯛꯑꯦ ꯑꯉꯥꯡ ꯁꯥꯟꯅꯐꯝꯗꯣ ꯃꯣꯏ ꯀꯣꯔꯤꯌꯥꯒꯤꯗꯤ ꯏꯪꯉꯁꯨ ꯑꯉꯥꯡꯒꯁꯦ ꯑꯗꯨꯝ ꯄꯨꯊꯣꯛꯅꯔꯛꯑꯦꯀꯣ ꯑꯗꯨꯝ ꯏꯪꯉꯦꯕꯀꯣ ꯇꯦꯝꯄꯔꯦꯆꯔꯁꯦ ꯑꯗꯨꯝ ꯐꯖꯅ ꯏꯪꯉꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯌꯦꯡꯕꯗ 5ꯂ ꯀꯩꯅꯣꯝ ꯂꯩꯍꯧꯕꯅꯦꯕ ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇꯣ ꯇꯥꯔꯁꯨ ꯑꯗꯨꯝ ꯄꯨꯊꯣꯛꯑꯦ ꯃꯣꯏꯒꯤꯗꯤ ꯁꯤ ꯁꯥꯟꯅꯕ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯀꯩꯅꯣꯅ ꯁꯦꯝꯃꯤ ꯃꯥꯜꯂꯦ ꯌꯣꯠꯅ ꯁꯦꯝꯃꯤ ꯃꯥꯜꯂꯦ ꯂꯩꯔꯤ ꯃꯌꯥꯝ the ears. You can see the space that expresses the traditional market that buys and sells. ꯃꯣꯏꯒꯤ ꯃꯥꯔꯀꯦꯠꯀꯨꯝꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯤꯕꯨꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯁꯨꯝ ꯃꯣꯏ ꯊꯤꯝ ꯍꯥꯏꯇꯥꯔꯦ ꯇꯧꯔ ꯂꯩꯔꯤꯁꯦ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯃꯥꯟꯕ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯉꯥꯡꯈꯩ ꯅꯨꯡꯉꯥꯏꯅꯕꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯔꯅꯤ ꯑꯉꯥꯡꯈꯩꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯣꯏꯅꯦꯕ ꯁꯤꯗ ꯂꯥꯛꯑꯒ ꯃꯌꯥꯝꯁꯤ ꯆꯦꯅꯦꯜꯒꯤ ꯂꯤꯛ ꯁꯤꯕ ꯔꯥꯏꯅꯣꯁꯔꯁ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯗꯅ ꯁꯤꯁꯨ ꯆꯦꯅꯦꯜꯒꯤ ꯂꯤꯛ ꯁꯤꯕ ꯊꯔꯣꯏ ꯑꯃ ꯂꯩꯔꯦ ꯏꯀꯪ ꯊꯔꯣꯏ ꯑꯃ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯤ ꯃꯃꯥꯡꯗ ꯑꯃ ꯅꯝꯂꯤꯁꯤ ꯌꯦꯡꯁꯤ ꯁꯤꯅ ꯏꯁꯩꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯖꯦꯒ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯁꯤꯗꯤ ꯐꯖꯩꯍꯦ ꯁꯣꯂꯥꯔ ꯕꯣꯠ ꯍꯥꯏꯅꯦ World's largest junk art haine sise 18 meter nena made of solid and hard iron material car gumba adai motorcycle gumba abandon tawgiba mayam dai sabanena sidi phajai he mayam ai mamang de namu de kuba jamne sidi hautre kuba de leitre 18 meter ne hai ko sidi hai gibdo sidi phajai he ruibi car gumba motor bike ki abandon tawba mayam do yadaba gumba langthuamba car bike gumba mayam dai semine mayam hai telanga da yam pai hawdawni hoji yam pai lerame ko telanga je pai mayam si ang gai ka mama mapa gai ka tawraga ye puri si telanga ni sangba ma pai si chek man ba yam pai na re thì vẫn thế cái làng gà dê đừng có này đấy đừng có mất bài đi coi để nó có đó làm bài này ngoài giờ đi ngang rồi làm gì Busan gì cái nào đi con factory area hai tare factory me ama lay ba si yam sang si factory gi area je kilometer 10 mangam 10 mu ram ni ko sina pa la laga how to ne ho je si gi factory me am la laga san je korea da moi gi ayam bana hi chaba dai de si factory me am ji khang nei ko adana factory ji marang kai lay chahi khuding ge dum moi factory je kai ba khot ba mai chak ba dum yawe paw dum yaw tu ni si factory je pula la laga au ba ji sa da kitang haina da ba di po e ba ko chemical gum ba ka moi ge si da factory yawe je pharmaceutical be ka ju yaw ni da na chemical ka bi jo da na sa da ki ba jo a da jom le mai cha ga to ni mai cha ga ma le factory yam je pula la ni zaw ba ni am
ꯂꯥꯛꯄꯗꯁꯨ ꯁ꯭ꯄꯤꯗ ꯂꯤꯃꯤꯠꯇꯣ ꯑꯗꯨ ꯂꯩ ꯑꯗꯩꯗꯤ ꯀꯦꯃꯦꯔꯥꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯝꯃꯦ Railroad ꯔꯦꯗ ꯂꯥꯏꯠ crossing ꯊꯧꯖꯤꯟꯕꯁꯨ ꯌꯥꯗꯕꯅꯤꯅ ahead. Drive carefully, Navigation is analyzing someone current traffic conditions, continuing navigation with current route. ꯉꯁꯥꯏ ꯂꯥꯛꯄꯗꯁꯨ ꯅꯦꯚꯤꯒꯦꯁꯟꯒꯤ ꯁ꯭ꯄꯤꯗ ꯂꯤꯃꯤꯠꯇꯨ ꯌꯧꯗꯅꯕ ꯍꯣꯠꯅꯔꯤꯀꯥꯟꯗ ꯔꯦꯗ ꯂꯥꯏꯠꯇꯨ ꯎꯍꯧꯗꯗꯅ ꯔꯦꯗ ꯂꯥꯏꯠ ꯑꯃ ꯊꯧꯖꯤꯟꯈ꯭ꯔꯕ ꯈꯪꯍꯧꯗ꯭ꯔꯦꯀꯣ ꯑꯗꯨꯁꯨ ꯀꯩꯒꯨꯝꯕ ꯔꯦꯗ ꯂꯥꯏꯠ ꯊꯧꯖꯤꯜꯂꯝ ꯇꯥꯔꯒꯗꯤ ꯕꯤꯜ ꯂꯥꯛꯇꯣꯏꯅꯦ ꯌꯨꯝꯗ ꯐꯥꯏꯟ ꯃꯣꯏ ꯐꯥꯏꯟꯁꯦ ꯌꯥꯝ ꯆꯥꯎꯋꯤ ꯑꯗꯨꯃꯥꯏꯅ ꯔꯦꯗ ꯂꯥꯏꯠꯀꯨꯝꯕ ꯊꯧꯖꯤꯟꯕꯁꯦ ꯂꯨꯄꯥ 10,000 ꯑꯣꯏꯌꯦꯕꯀꯣ 10,000 ꯂꯥꯛꯇꯣꯏꯅꯤ anyway ꯐꯦꯛꯇꯔꯤꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯤ ꯐꯦꯛꯇꯔꯤꯒꯤ ꯄꯥꯏꯞꯀꯁꯦ ꯂꯝꯕꯤ ꯃꯌꯥꯏꯗ ꯑꯗꯨꯝ ꯄꯨꯔꯤꯁꯦ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯄꯨꯗꯤ ꯄꯨꯔꯝꯃꯔꯣꯏ ꯁꯤꯗꯤ ꯃꯌꯥꯝ ꯈꯜꯂꯣ ꯁꯤꯒꯤ ꯐꯦꯛꯇꯔꯤ ꯃꯌꯥꯝꯁꯤꯗꯒꯤ ꯄꯨꯊꯣꯔꯛꯒꯗꯕ ꯇꯥꯜꯂꯝꯒꯗꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯥꯀꯟꯗꯅ ꯁꯃꯨꯗ꯭ꯔꯅꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯄꯨꯊꯣꯛꯑꯒ ꯃꯣꯏꯒꯤ ꯀꯥꯔ ꯄꯥꯡꯈꯠꯄꯁꯨ ꯁꯤꯗ ꯄꯥꯡꯈꯠꯂꯦꯕ ꯍ꯭ꯌꯨꯟꯗꯥꯏꯒꯨꯝꯕ ꯀꯤꯌꯥꯒꯨꯝꯕꯁꯦ ꯁꯤꯗ ꯃꯊꯥꯟꯗ ꯑꯗꯨꯒ ꯖꯍꯥꯖꯇ ꯄꯨꯂꯞ ꯍꯥꯞꯄꯒ ꯊꯥꯈꯤꯗꯨꯅꯦꯕꯀꯣ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯈꯩꯗ ꯗꯥꯏꯔꯦꯛ ꯄꯣꯔꯠ ꯁꯤꯇꯤ ꯑꯣꯏꯕꯅꯤꯅ ꯋꯨꯜꯁꯥꯟꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯔꯤꯁꯣꯔꯁ ꯃꯌꯥꯝꯁꯦ ꯔꯤꯁꯣꯔꯁ ꯀꯩꯁꯨ ꯌꯥꯝ ꯂꯩꯕ ꯂꯝ ꯅꯠꯇꯦꯕ ꯀꯣꯔꯤꯌꯥꯁꯦ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁ ꯀꯩꯁꯨ ꯂꯩ ꯄꯣꯠꯇꯦ ꯇꯥꯔꯒꯁꯨ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯉꯝꯅꯕ ꯍꯣꯠꯅꯔꯒꯀꯣ ꯄꯩꯁꯥ ꯄꯥꯏꯔꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤꯗꯅ ꯃꯣꯏꯁꯦ ꯃꯣꯏ ꯏꯀꯣꯅꯣꯃꯤ ꯕꯨꯁ ꯇꯧꯔꯛꯏꯁꯦ ꯁꯨꯝꯕ ꯃꯌꯥꯝꯁꯤꯅꯅꯦꯕ ꯇꯧꯔꯤ ꯃꯌꯥꯝꯁꯤꯅ ꯁꯤ ꯐꯥꯎꯅꯤ ꯀꯤꯂꯣꯃꯤꯇꯔ ꯃꯌꯥꯝ ꯁꯥꯡꯉꯤ ꯊꯧꯈꯤꯕꯁꯦ ꯁꯤ ꯐꯦꯛꯇꯔꯤ ꯃꯌꯥꯝꯁꯦ ꯃꯊꯪ ꯐꯥꯎꯔ ꯆꯠꯈꯤꯗꯣꯏꯅꯤ ꯀꯝꯄꯦꯅꯤ ꯃꯈꯜꯅꯦꯕ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯨ In 500 meters, 60 kilometers per hour, traffic enforcement camera for red light and speeds exceeding. Kilometers per hour. Traffic enforcement camera ꯁꯤ for red ꯂꯥꯎꯊꯣꯔꯛꯏꯁꯦ light and ꯅꯦꯚꯤꯒꯦꯁꯟꯗ ꯁ꯭ꯄꯤꯗ speeds ꯂꯤꯃꯤꯠꯅꯦꯀꯣ exceeding. 60 km/h ꯍꯦꯟꯕ ꯌꯥꯗꯦ ꯍꯥꯏꯔꯅꯦꯕ ꯃꯄꯥꯟꯁꯦ ꯍꯦꯜꯂꯨꯔꯗꯤ ꯐꯥꯏꯟ ꯑꯃꯨꯛ ꯊꯤꯗꯣꯏꯅꯦꯕ ꯂꯤꯃꯤꯠ ꯈꯔꯕꯨꯗꯤ ꯍꯦꯟꯅꯁꯨ ꯈꯤꯇꯪ In ꯊꯧꯕꯕꯨꯗꯤ ꯌꯥꯏ ꯑꯗꯣ 500 meters, 60 kilometers per hour. Traffic enforcement camera for red light and speeds exceeding. Kilometers per hour. Traffic enforcement camera for red light and speeds exceeding. ꯁ꯭ꯄꯤꯗ ꯂꯤꯃꯤꯠꯁꯨ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯃꯣꯏꯁꯦ ꯃꯣꯏ ꯐꯦꯛꯇꯔꯤ ꯑꯦꯔꯤꯌꯥꯁꯨ ꯑꯣꯏꯕꯩꯀꯣ ꯒꯥꯔꯤ ꯀꯟ ꯊꯧꯖꯤꯟꯗꯅꯕ ꯑꯗꯩꯗꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯒꯤꯁꯨ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯆꯤꯜꯂꯝꯅꯤꯕꯀꯣ ꯉꯁꯤꯕꯨꯗꯤ ꯁꯦꯇꯔꯗꯦ ꯁꯨꯇꯤ ꯊꯥꯕ ꯅꯨꯃꯤꯠꯅꯤ ꯑꯗꯣ ꯁꯨꯇꯤ ꯊꯥꯗꯕ ꯅꯨꯃꯤꯠꯇ ꯍꯥꯏꯇꯥꯔꯦ ꯋꯥꯔꯀꯤꯡ ꯗꯦꯗ ꯑꯗꯨꯅ ꯁꯨꯝꯕꯁꯤꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯑꯣꯏꯔꯝꯅꯤ ꯑꯗꯩꯗꯤ ꯀꯣꯔꯤꯌꯥꯗꯗꯤ ꯒꯥꯔꯤ ꯁ꯭ꯄꯤꯗꯁꯦ ꯌꯥꯝ ꯀꯟꯅ ꯇꯞꯅ ꯊꯧꯅꯗꯦꯕꯀꯣ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯊꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯡꯅ ꯌꯥꯝ ꯊꯧꯅꯩꯌꯦꯕ ꯁ꯭ꯄꯤꯗ ꯂꯤꯃꯤꯠꯁꯦ ꯃꯦꯟꯇꯦꯟ ꯇꯧꯅꯔꯒꯁꯨ In 1 ꯁ꯭ꯄꯤꯗ ꯂꯤꯃꯤꯠꯁꯦ kilometer, ꯃꯣꯏꯒꯤ enter ꯃꯔꯨꯗꯤ the ꯑꯣꯏꯕꯖꯥꯠꯅꯦ underpass towards analyzing current traffic conditions, continuing navigation with current route. In 1 kilometer, enter the ꯌꯥꯡ underpass ꯊꯧꯒꯠꯅꯈ꯭ꯔꯤꯁꯦ ꯑꯩ ꯊꯟꯗ ꯂꯩꯍꯧꯔꯤꯁꯦ towards ꯚꯤꯗꯤꯑꯣ ꯅꯝꯕꯩ ꯐꯦꯛꯇꯔꯤ ꯃꯌꯥꯝꯗꯣ ꯀꯤꯂꯣꯃꯤꯇꯔ ꯍꯧꯖꯤꯛ 3-4 ꯊꯧꯔꯛꯑꯕꯅꯤꯀꯣ ꯂꯣꯏꯗ꯭ꯔꯤꯀꯣ ꯑꯩꯅ ꯌꯥꯝ ꯁꯥꯡꯉꯦ ꯍꯥꯏꯕꯗꯣ ꯁꯤ ꯐꯦꯛꯇꯔꯤꯁꯤꯗ ꯄꯨꯔꯤ ꯃꯌꯥꯝꯁꯤꯅꯦꯕ ꯑꯗꯨꯝ ꯂꯣꯏ ꯁꯝꯅꯔꯛꯏꯅꯦꯕ ꯁꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ sharp